ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀ꯭ꯂꯥꯁ 10ꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ (HSLCE) ꯑꯃꯗꯤ ꯀ꯭ꯂꯥꯁ 12ꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ (HSE) ꯑꯁꯤꯗ ꯀꯨꯝꯁꯤ ꯆꯍꯤ ꯏꯪ 2025 ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯀ꯭ꯋꯦꯁꯟ ꯂꯤꯛ ꯑꯣꯏꯗꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯗꯥꯏꯔꯦꯛ ꯀ꯭ꯋꯦꯁꯟ ꯄꯤꯕꯒꯤ ꯅꯃꯥꯗ ꯁꯦꯜ ꯈꯣꯝꯒꯠꯄꯒꯤ ꯄꯥꯎ ꯂꯩꯔꯦ, ꯃꯁꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (AMMSO)ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯉꯁꯤ AMMSO ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯃꯥꯡꯊꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯕꯖꯦꯛꯁꯤꯡꯗ ꯀ꯭ꯋꯦꯁꯟ ꯂꯤꯛ ꯑꯣꯏꯕꯒꯤ ꯋꯥꯊꯣꯛ ꯂꯩꯈꯤꯕ ꯀꯌꯥ ꯑꯗꯨ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯪ 2025ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ ꯑꯁꯤꯗꯗꯤ ꯀ꯭ꯋꯦꯁꯟ ꯂꯤꯛ ꯑꯣꯏꯗꯅꯕ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗꯒꯤ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅ AMMSOꯅ ꯈꯪꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯖꯨꯀꯦꯁꯟꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔꯁꯤꯡ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯈꯔꯗ ꯗꯥꯏꯔꯦꯛ ꯀ꯭ꯋꯦꯁꯟ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯣꯝꯒꯠꯂꯦ ꯍꯥꯏꯕ ꯄꯥꯎꯁꯤꯡ ꯇꯥꯔꯤ꯫ ꯃꯁꯤ AMMSOꯅ ꯀꯗꯥꯏ ꯐꯥꯎꯕ ꯁꯦꯡꯂꯕꯅꯣ ꯍꯥꯏꯕꯗꯨ ꯀꯟꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯤ, ꯂꯣꯏꯅꯅ ꯆꯞ ꯆꯥꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯠꯊꯔꯝꯕ ꯊꯣꯛꯂꯕꯗꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯊꯛꯇ AMMSOꯅ ꯂꯣꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯑꯃꯗꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤꯡꯗ ꯆꯠꯇꯨꯅ AMMSOꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯦꯡꯁꯤꯟꯂꯒꯅꯤ ꯑꯃꯗꯤ ꯅꯨꯡꯁꯤꯖꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯨꯅ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯑꯗꯨꯒ ꯅꯠꯇꯕ ꯄꯥꯝꯕꯩ ꯇꯧꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯑꯃꯗꯤ ꯇꯁꯦꯡ-ꯇꯁꯦꯡꯕ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯜꯒꯤ ꯃꯍꯩ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ AMMSO ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯒꯦꯝꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁꯇ ꯊꯋꯥꯏ ꯌꯥꯎꯕꯤꯔꯤꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯑꯦꯛꯖꯥꯝ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯐꯨꯠꯕꯣꯜ, ꯀ꯭ꯔꯤꯀꯦꯠ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯩꯒꯤ ꯃꯤꯡ ꯆꯦꯁꯥꯕꯝ ꯅꯔꯒꯤꯁ ꯍꯥꯁꯟ, HRD ꯁꯦꯀ꯭ꯔꯦꯇꯔꯤ, ꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ AMMSO ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔ꯫ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕ ꯀꯣꯁꯦꯝ ꯑꯃꯗꯤ ꯕꯣꯁꯦꯝꯅ ꯂꯧꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯅ ꯃꯃꯥꯡꯊꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯕꯖꯦꯛꯁꯤꯡꯗ ꯀ꯭ꯋꯦꯁꯟ ꯂꯤꯛ ꯑꯣꯏꯕꯒꯤ ꯋꯥꯊꯣꯛ ꯂꯩꯈꯤꯕ ꯑꯗꯨ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 2025ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗꯗꯤ ꯀ꯭ꯋꯦꯁꯟ ꯂꯤꯛ ꯑꯣꯏꯗꯅꯕ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯃꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯖꯨꯀꯦꯁꯟꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯂꯩꯍꯟꯕꯤꯌꯨ꯫ ꯍꯧꯖꯤꯛꯃꯛ ꯑꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔꯁꯤꯡ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯡꯅ ꯗꯥꯏꯔꯦꯛ ꯀ꯭ꯋꯦꯁꯟ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯣꯝꯒꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯀꯌꯥ ꯇꯥꯔꯤ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯀꯌꯥꯃꯨꯛ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨ ꯑꯩꯈꯣꯏꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯟꯅ ꯇꯧꯔꯤ꯫ ꯀꯩꯒꯨꯝꯕ ꯆꯞ ꯆꯥꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯠꯊꯔꯝꯕ ꯊꯣꯛꯂꯕꯗꯤ, ꯀꯩꯒꯨꯝꯕ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯊꯦꯡꯅꯔꯤꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ AMMSOꯅ ꯂꯣꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯑꯃꯗꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯑꯗꯨ ꯂꯧꯔꯒꯅꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤꯡꯗ ꯆꯠꯇꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯇꯧꯕꯗ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛ AMMSOꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯦꯡꯁꯤꯜꯂꯒꯅꯤ ꯑꯃꯗꯤ ꯅꯨꯡꯁꯤꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯨꯅ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯟꯐꯦꯌꯔ ꯃꯤꯟꯁ ꯌꯨꯖ ꯇꯧꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯇꯁꯦꯡ-ꯇꯁꯦꯡꯕ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯜ ꯕꯤꯒ꯭ꯌꯥꯟꯒꯤ ꯃꯍꯩ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯀ꯭ꯂꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯑꯦꯛꯖꯥꯝ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄ ꯑꯁꯤ ꯌꯦꯡꯂꯒ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯐꯨꯠꯕꯣꯜ, ꯀ꯭ꯔꯤꯀꯦꯠ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯂꯤꯕ ꯑꯗꯨ ꯂꯦꯞꯄꯤꯌꯨ꯫